Ngasisu mahausagunna mayamgidamakta nungairaba phungawari ama puduna lakjari. Wari asibu ibirakpi sana sagolsem. Wari asigi mamingna Pingangi napi maibul lanjaw. Mathai thai na mamangaida tengnau kauba khul ama leirami. Maduda thambal kaubi leisa ama leirami. Magini haibada kanasu leiramde lamzani. Nongmagi magi khulang khara khara kumlaga magi imung pujarami. Laira zarabasu thambal hek yengbada masak matau ningthijai. Khoiri khoidonbi khonjelni. Ingna lemna ningthijari matik mabuk mapausu chamlami. Mathamoisu sengjai. Nongma mahausagi mataugum mamang laikai khura ibo chawbagi khulang suba chatlami. Labukta leiringaida khura ibo chawbagi machanupa boyaisu laklami. Madu ubada thambalgi mamanabi lanthoina. Ho laehe thambalna. Kanano ne hairisiba asi hairaga hek tung onthoktuna yenglui. Boyai nokphet tawraga thambalda yengduna leirami. As onthokna hainaroi dawrida. Aidi onthokpagi yengjarami he. Thambal matongta murum sonjai. Lanthoina kaidobula ino khangde. Masakne na torbot masung khaidokhibagi masung tabadu hek maladana. Thambalna As aidi yamna hainaroi dawri se ita. Lanthoina is khanjilunu he. Asigi yongne na nanba kwaki kuchuna hena phajabasibu. Lanthoigi wadu tabada thambaldo nokmi tawraga. Nangna ngangthorakpasi mane chonglam chaba amate he ngangde da ita. Lanthoina phagi rengo masakse kaibu mange. Sumyeng sila adi sabaloi haudaba miya mandro. Thambalna yare he ita aidi suyeng he yengningdre. Ma uni khanbadane aise khulanga kumba tallabane tasingna. Asumna lanthoiga thambalgado wari tau duna lawlinglami. Ngaihak pothasi haiduna lawri aduda phamduna leiringai tanja aduda boyaisu thambal ubada thambal nine. Asi hairaga thambalgi manak tamna laklami. Warabo nuzawai binangbu. Thambalga lanthoigana phamliba lawri adugi tungdagi boyaina hairakpani. Wadeda kaide wabano. Wakhal yamna sagatpirunuda tara adi khwang tekpani. Lanthoina khangkhum khumlai. Thambal wa amata ngangda phuk haugatuna chatke tawi. Boyaina thambalgi lambi ado thatladuna amukta ngaikhoba. Thambalna lambi ase thado ai chatke. Boyaina nuja nangna ai uraga koichin chelisi karigino. Wari amata sanakisi haiba. Hingchai tamba saktam chelaga karamba ningol oibina khangloidoino nasaktu uraga. Lanthoina khanghai khangjin hairakpani. Aduga thambalda onsillaga satlasla oita kanade. Asi hairamlaga lanthoi thambalgi makhut paiduna boyaigi wa makha tadana chinglaga puraami. Mataw adu ubada boyai haiphet ikairapchu tawna sauningbasu poklami. Boyaina lakjeida karisu leitabi nupi macha makhoina. Boyai eibu onthok thina lakcha khudum chankhida. Khangani boyai kanano haibado takkedo sariso. Nuja nangi napaldo kayam kuina kaba ngamgani iphamda. Settana laurabasu laugani nangdi thambal aina. Asumna boyai singnaba amagaloina duna thambalbu tanja sabangai duna leirami. Thambal yumdom pok leijabana maram oiraga akibadi phaudaba natte aduna yariba makhai cheksinna leijarami. Kalakpa mayamgi mityengi misau marakta thambal yamna haina singna leirami. Sudabadi yadabanina nongmagi chatkadaba mathau adudi adumak chatlami. Mahausagi matamni nongma lanthoi masangamde haiduna thambal matomta oina khulang yawba laklami. Thambal matomta ni haibado boyaisu pau phanglami. Aduna tanja ase manghanba yade khanduna boyai thambal na halakadaba lambi aduda lumduna leirami.
ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯧ ꯂꯤꯡꯕ ꯉꯝꯂꯝꯃꯤ꯫ ꯕꯣꯌꯥꯏꯒꯤ ꯃꯁꯛ ꯎꯕꯁꯤ ꯑꯣꯏꯔꯦ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯑꯣꯏꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯕꯣꯌꯥꯏ ꯃꯥꯒꯤ ꯃꯃꯤ ꯐꯥꯎꯕ ꯎꯔꯝꯗꯦ꯫ ꯊꯝꯕꯥꯜ ꯋꯥꯈꯜꯗ ꯉꯁꯤꯗꯤ ꯋꯥꯈꯜꯒꯁꯦ ꯇꯌꯥꯡꯉꯤꯗ ꯀ꯭ꯋꯥꯛꯂꯥꯕꯗꯣ ꯎꯗꯕꯁꯦ ꯁꯤꯟꯊꯥꯒꯁꯦ ꯃꯪꯂꯝ ꯄꯥꯡꯉꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯎꯗ꯭ꯔꯗꯤ ꯐꯅꯤꯗ ꯃꯄꯨ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯍꯟꯕꯤꯌꯨꯕ꯫ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯀꯥꯅꯕ ꯇꯧꯔꯁꯤꯅꯦ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯇꯨꯡꯗꯒꯤ ꯏꯅꯦ ꯏꯕꯦꯂꯩꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯝꯕꯥꯜꯅ ꯍꯣꯏ ꯏꯅꯦ ꯀꯥꯔꯁꯤ ꯂꯣꯏꯔꯦ ꯑꯩꯁꯨ꯫ ꯏꯕꯦꯂꯩꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯂꯥꯛꯑꯣ ꯅꯪꯒꯤ ꯃꯄꯥꯁꯤꯗꯤ ꯐꯅꯕꯨ ꯂꯣꯏꯁꯤꯜꯂꯛꯂꯦꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯔꯁꯤ꯫ ꯊꯝꯕꯥꯜꯅ ꯍꯣꯏ ꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯃꯥꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯌꯣꯝꯂꯛꯄ ꯏꯅꯐꯤ ꯑꯗꯣ ꯇꯥꯁꯤꯜꯂꯒ ꯀꯣꯜꯂꯒ ꯏꯕꯦꯂꯩꯒ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯛꯏ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯏꯕꯦꯂꯩꯅ ꯏꯕꯦꯝꯃ ꯅꯪꯁꯦ ꯍꯣꯠꯅꯖꯕꯗꯤ ꯀꯜꯂꯤꯀꯣ ꯂꯩꯁꯥꯕꯤ ꯅꯇꯣꯝꯇꯅꯕꯨ ꯂꯧꯔꯥꯛ ꯑꯁꯤꯕꯨ ꯂꯤꯡꯕ ꯉꯝꯃꯤꯅꯦ ꯀꯜꯂꯤ ꯀꯜꯂꯤ ꯏꯃꯧꯗꯤ꯫ ꯊꯝꯕꯥꯜꯅ ꯏꯅꯦ ꯑꯉꯝ ꯑꯉꯝꯕ ꯄꯥꯡꯅ ꯁꯥꯟꯅꯕ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅꯤꯗ ꯅꯍꯥꯟꯈꯩꯗꯤ ꯏꯇꯥ ꯂꯥꯟꯊꯣꯏꯗꯣ ꯑꯗꯨꯝ ꯌꯥꯎꯕꯤꯕꯅꯤ꯫ ꯏꯕꯦꯂꯩꯅ ꯍꯥꯏꯒꯨꯝꯗꯅ ꯉꯁꯤꯗꯤ ꯂꯥꯟꯊꯣꯏꯗꯨ ꯎꯗꯦꯅꯦ ꯀꯩꯗꯧꯔꯒꯦ ꯃꯥꯕꯣ? ꯊꯝꯕꯥꯜꯅ ꯏꯅꯦ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯃꯥꯗꯣ꯫ ꯏꯕꯦꯂꯩꯅ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕꯅꯣꯅꯦ? ꯊꯝꯕꯥꯜꯅ ꯑꯔꯨꯝ ꯍꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯅꯦ꯫ ꯏꯕꯦꯂꯩꯅ ꯑꯣ ꯇꯧꯕꯕꯨꯗꯤ ꯏꯁꯤꯡꯗ ꯁꯨꯝ ꯂꯩꯕꯗꯣ ꯑꯗꯨꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯅꯪꯁꯨ ꯅꯥꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯏꯕꯦꯝꯃ꯫ ꯊꯝꯕꯥꯜꯅ ꯈꯪꯗ꯭ꯔꯦꯗ ꯏꯅꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔ ꯇꯧꯔ ꯂꯥꯛꯄꯗ ꯏꯕꯦꯂꯩꯒꯤ ꯊꯣꯡꯒꯥꯜ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯕꯦꯂꯩꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯦꯁꯨ ꯊꯣꯡꯒꯥꯜ ꯌꯧꯔꯕꯅꯤꯅ ꯂꯩꯍꯧꯔꯒꯦꯀꯣ ꯍꯌꯦꯡꯗꯣ ꯍꯦꯛ ꯉꯟꯇꯥ ꯆꯠꯂꯁꯤ꯫ ꯊꯝꯕꯥꯜꯅ ꯍꯣꯏ ꯏꯅꯦ꯫ ꯏꯕꯦꯂꯩ ꯂꯩꯍꯧꯈꯤ꯫ ꯊꯝꯕꯥꯜ ꯃꯇꯣꯝꯇ ꯂꯝꯕꯤ ꯑꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗ ꯁꯒꯣꯜ ꯀꯌꯥ ꯆꯦꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯌꯥ ꯂꯥꯛꯆꯩꯗ ꯑꯣꯟꯊꯣꯛꯊꯤꯅ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯃꯗꯨ ꯐꯪꯂꯕꯗꯤ ꯈꯪꯒꯗꯕꯅꯤ꯫ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯁꯛ ꯑꯃꯅ ꯈꯣꯟ ꯋꯥꯡꯂꯞ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯌꯥꯝꯕ ꯌꯦꯡꯖꯔꯦ ꯑꯉꯝꯕ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯄꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯑꯁꯤꯒꯤ ꯃꯣꯡꯁꯣꯡ ꯑꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯊꯝꯕꯥꯜꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡ ꯇꯝꯅ ꯆꯪꯂꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯃꯁꯥ ꯑꯗꯣ ꯄꯥꯈꯠꯄꯒ ꯑꯀꯤꯕꯒ ꯄꯨꯜꯂꯝꯃꯤ꯫ ꯃꯃꯤꯠ ꯖꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯋꯥꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯃꯣꯡꯁꯣꯡ ꯑꯗꯣ ꯍꯥꯏꯗꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯌꯥꯔꯦ ꯌꯦꯡꯂꯨꯔꯅꯨ ꯑꯗꯨꯗ ꯀꯩꯁꯨ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯛ ꯍꯥꯛꯅ ꯃꯤꯀꯤꯊꯤ ꯃꯤꯇꯝꯕꯥꯜ ꯑꯣꯏꯕ ꯌꯦꯔꯦꯟ ꯁꯅꯥ ꯅꯠꯇꯦ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯐꯤꯉꯥꯡ ꯑꯗꯣ ꯐꯪꯗꯕ ꯌꯥꯗꯕꯅꯤ ꯂꯥꯎ ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯣꯡꯁꯣꯡ ꯑꯗꯨ ꯊꯦꯡꯂꯝꯗꯅ ꯁꯒꯣꯜ ꯑꯗꯣ ꯇꯣꯡꯈꯠꯇꯨꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯡ ꯇꯝꯅ ꯊꯧꯒꯠꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯁꯒꯣꯜꯁꯤꯡ ꯑꯗꯣ ꯊꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯟꯊꯕ ꯇꯧꯗ ꯂꯝꯕꯤ ꯐꯥꯎ ꯐꯥꯎꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯕꯣꯌꯥꯏꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕꯁꯨ ꯂꯝꯕꯤ ꯑꯗꯨꯗꯗꯤ ꯊꯝꯕꯥꯜ ꯂꯥꯛꯄ ꯎꯔꯝꯗꯦ꯫ ꯎꯃꯜꯂꯛꯇꯕꯗꯒꯤ ꯕꯣꯌꯥꯏ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯍꯜꯂꯛꯄ ꯇꯥꯈꯤ꯫ ꯊꯝꯕꯥꯜ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯍꯦꯛ ꯌꯧꯕꯒ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯕ ꯆꯦꯖꯦꯠ ꯂꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯆꯔꯥꯡꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯐꯝꯅ ꯐꯝꯅ ꯉꯁꯥꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯄꯟꯈꯤꯕ ミꯁꯛ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯑꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯝꯕꯥꯜ ꯃꯆꯤꯟꯗ ꯈꯪꯍꯧꯗꯅ ꯌꯩꯔꯦꯟ ꯁꯅꯥ ꯃꯤꯡꯂꯦꯟ ꯑꯁꯤꯕꯨ ꯑꯩꯕꯨ ꯇꯥꯈ꯭ꯔꯒꯨꯝ ꯇꯧꯏꯗ꯫ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯊꯝꯕꯥꯜ ꯃꯥꯒꯤ ꯐꯃꯨꯡꯗ ꯋꯥꯈꯜ ꯇꯧꯅ ꯇꯧꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯜꯂꯨꯕꯗ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯃꯤꯠ ꯑꯃ꯫ ꯅꯨꯃꯤꯠ ꯑꯗꯣ ꯇꯦꯡꯅꯧ ꯈꯨꯟꯗ ꯀꯨꯝꯖꯥ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯅꯨꯖꯥ ꯅꯥꯆꯣꯝ ꯍꯥꯏꯕ ꯀꯨꯝꯃꯩ ꯑꯗꯨꯒꯤꯗꯃꯛꯇ ꯊꯪꯅꯕ ꯈꯨꯟ ꯀꯌꯥꯒꯤ ꯇꯝꯕ ꯄꯥꯈꯪꯗ ꯅꯠꯇꯅ ꯅꯤꯡꯊꯧ ꯄꯥꯈꯪꯁꯤꯡꯁꯨ ꯌꯥꯎꯅ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯝꯃꯩ ꯑꯁꯤ ꯇꯦꯡꯅꯧ ꯈꯨꯟꯒꯤ ꯅꯨꯖꯥꯁꯤꯡꯅ ꯁꯦꯝꯖꯕ ꯂꯩꯆꯜ ꯁꯨꯔꯕ
ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯗꯣ ꯈꯣꯏꯗꯥꯖꯕ ꯇꯝꯕ ꯄꯥꯈꯪ ꯈꯟꯗꯨꯅ ꯈꯨꯗꯣꯜꯖꯔꯒ ꯂꯥꯛꯀꯗꯕ ꯀꯨꯝꯖꯥꯗ ꯀꯔꯤꯒꯨꯝꯕ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯅ ꯅꯨꯖꯥ ꯑꯗꯨꯕꯨ ꯈꯣꯏꯗꯥꯔꯕꯗꯤ ꯅꯥꯆꯣꯝ ꯑꯗꯣ ꯅꯥꯞꯄꯗ ꯆꯤꯟꯗꯨꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯣ ꯄꯤꯔꯝꯃꯤ꯫ ꯀꯨꯝꯃꯩ ꯑꯗꯨꯗ ꯇꯦꯡꯅꯧ ꯈꯨꯟꯒꯤ ꯅꯨꯖꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯝꯕꯥꯜꯒ ꯂꯥꯟꯊꯣꯏꯒꯁꯨ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯂꯩꯆꯜ ꯁꯨꯅ ꯁꯦꯝꯂꯕ ꯃꯥꯒꯤ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯗꯣ ꯇꯝꯕ ꯄꯥꯈꯪ ꯀꯌꯥ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯏꯔꯣꯏ ꯂꯣꯏꯅ ꯊꯪꯕ ꯇꯝꯕ ꯄꯥꯈꯪ ꯑꯗꯨꯗ ꯃꯥꯒꯤ ꯅꯥꯆꯣꯝ ꯑꯗꯣ ꯁꯤꯟꯅꯔꯝꯃꯤ꯫ ꯇꯝꯕ ꯄꯥꯈꯪꯁꯤꯡ ꯑꯗꯣ ꯑꯣꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯅꯥꯆꯣꯝ ꯑꯗꯣ ꯂꯧꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯅꯥꯆꯣꯝ ꯁꯤꯟꯅꯔꯤꯕ ꯇꯝꯕ ꯄꯥꯈꯪ ꯑꯗꯣ ꯊꯝꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯃꯥꯒꯤ ꯐꯝꯕꯥꯜꯗ ꯐꯝꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯥꯆꯣꯝ ꯑꯗꯣ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯧꯔꯤꯕ ꯇꯝꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯂꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯍꯥꯏꯔꯛꯈꯤ, ꯇꯝꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯤꯡꯂꯦꯟ ꯌꯩꯔꯦꯟꯁꯅꯥ꯫ ꯊꯝꯕꯥꯜ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯐꯠ ꯄꯥꯡꯊꯣꯔꯛꯏ, ꯌꯩꯔꯦꯟꯁꯅꯥ, ꯃꯍꯥꯛꯇꯤ ꯑꯩꯅ ꯃꯃꯥꯡ ꯀꯨꯝꯖꯥꯗ ꯅꯥꯆꯣꯝ ꯁꯤꯟꯅꯈꯤꯕ ꯇꯝꯕ ꯄꯥꯈꯪ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯁꯤ ꯑꯁꯤꯗꯤ ꯇꯝꯕ ꯃꯍꯥꯛ ꯏꯅꯥꯛꯇ ꯂꯥꯛꯈꯤꯗꯦ꯫ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯅꯥꯆꯣꯝ ꯑꯗꯨꯁꯨ ꯏꯐꯝꯗ ꯁꯤꯟꯅꯕꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯊꯃꯣꯏꯁꯤꯅ ꯁꯛꯈꯪꯗꯕ ꯇꯝꯕ ꯃꯐꯝꯗ ꯅꯤꯡꯉꯣꯜ ꯄꯨꯟꯁꯤ ꯁꯤꯟꯅꯒꯦ ꯂꯦꯞꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯇꯥꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯅꯥ, ꯀꯔꯝꯅ, ꯀꯝꯗꯧꯅ, ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯑꯣꯏꯔꯤꯕꯁꯤꯅ? ꯋꯥꯍꯪꯈꯛ ꯑꯣꯏꯍꯧꯋꯤ ꯊꯝꯕꯥꯜ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯋꯥꯍꯪꯁꯤꯡ ꯑꯗꯣ ꯍꯪꯗꯨꯅ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ, ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯦ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯤꯉꯥꯡ ꯑꯃꯗꯤ ꯌꯩꯔꯦꯟꯁꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕ ꯋꯥꯈꯜ ꯋꯥꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯅ, ꯃꯟꯇ꯭ꯔꯤ ꯀꯔꯤ ꯄꯥꯎ ꯂꯩ? ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯅ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯍꯦꯟꯕ ꯄꯥꯎ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯅ, ꯑꯗꯨꯗꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯅ, ꯂꯩꯇ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯝꯐꯝ ꯈꯪꯗ, ꯌꯥꯔꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ, ꯑꯁꯤ ꯍꯥꯏꯔꯒ ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯕꯨ ꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯀꯦꯡꯕ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯗ ꯈꯣꯏꯔꯨꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯄꯥꯔꯤ, ꯅꯪꯕꯨ ꯀꯔꯤ ꯂꯝꯂꯦꯟꯗ ꯂꯩꯔꯤꯒꯕ? ꯏꯄꯥꯕꯨ ꯏꯆꯥꯒꯤ ꯆꯤꯡꯂꯧ ꯁꯛꯇꯝ ꯎꯔꯛꯇꯕ ꯊꯥꯕꯨꯝ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦꯅꯦ꯫ ꯏꯆꯥꯕꯨ ꯎꯗ꯭ꯔꯤ ꯐꯥꯎꯕ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯇꯥꯗ ꯂꯩꯈꯤꯅꯤ ꯍꯥꯏꯅ ꯅꯪꯒꯤ ꯄꯂꯦꯝ ꯑꯄꯣꯛꯄꯤꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯦ ꯅꯪꯕꯨ ꯎꯗ꯭ꯔꯕ꯭ꯔꯣ? ꯏꯄꯥꯕꯨ ꯀꯔꯝꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯁꯤꯒꯦ? ꯏꯆꯥꯒꯤ ꯈꯣꯡꯒꯨꯜ ꯊꯤꯕ ꯉꯝꯗꯕ ꯄꯥꯡꯗꯕ ꯅꯄꯥ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯅꯤꯡꯉꯝꯗꯅ ꯇꯦꯡꯊꯥꯔꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯀꯅꯥꯁꯨ ꯊꯤꯡꯕ ꯉꯝꯗꯦ ꯊꯝꯕꯥꯜ꯫ ꯈꯨꯂꯪ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯕꯣꯌꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯣꯌꯥꯏꯅ, ꯊꯝꯕꯥꯜ ꯅꯪ ꯉꯥꯏꯈꯣ꯫ ꯊꯝꯕꯥꯜꯅ, ꯀꯔꯤꯅꯣ ꯇꯥꯕꯣꯌꯥꯏ, ꯂꯝꯕꯤꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯆꯠꯀꯦ꯫ ꯕꯣꯌꯥꯏꯅ, ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯈꯤꯁꯤ ꯇꯧꯕꯅꯤ꯫ ꯊꯝꯕꯥꯜꯅ, ꯀꯔꯤ ꯋꯥꯔꯤꯅꯣ? ꯅꯆꯜꯅ ꯇꯥꯕꯗ ꯍꯪꯒꯣꯏꯒꯗꯕ ꯋꯥꯐꯝꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯇꯥꯕꯣꯌꯥꯏ꯫ ꯕꯣꯌꯥꯏꯅ, ꯅꯨꯖꯥ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯀꯥꯏꯕ ꯋꯥꯐꯝꯅꯣ? ꯃꯁꯤ ꯇꯝꯕ ꯄꯥꯈꯪ ꯑꯃꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯐꯝ ꯊꯣꯛꯇꯕ ꯋꯥꯐꯝꯂꯥ? ꯊꯝꯕꯥꯜꯅ, ꯌꯥꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯇꯥꯕꯣꯌꯥꯏ, ꯑꯩꯒꯤꯗꯤ ꯂꯦꯡꯗꯕ ꯍꯥꯏꯕꯗꯣ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯕꯤꯔꯛꯂꯅꯨ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯥꯏꯖꯈ꯭ꯔꯦ꯫ ꯃꯁꯛꯁꯨ ꯈꯪꯗꯕ, ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯨ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ, ꯀꯨꯝꯃꯩ ꯑꯃꯈꯛꯇ ꯅꯣꯡꯃꯈꯛ ꯊꯦꯡꯅꯈꯤꯕ ꯇꯝꯕ ꯄꯥꯈꯪ ꯑꯗꯨꯕꯨꯔꯥ ꯅꯪꯅ ꯅꯪꯒꯤ ꯂꯦꯡꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯦ? ꯕꯣꯌꯥꯏ ꯅꯣꯛꯂꯗꯨꯅ, ꯃꯗꯨꯒꯤ ꯇꯝꯕꯗꯨꯔꯣ ꯅꯨꯖꯥ ꯅꯪꯒꯤ ꯍꯥꯏꯔꯤꯕꯁꯦ ꯕꯣꯌꯥꯏ ꯑꯩꯉꯣꯟꯗ? ꯀꯔꯦꯝ ꯀꯊꯥꯏꯅꯅ ꯅꯣꯛꯂꯒ ꯕꯣꯌꯥꯏꯅ ꯅꯥꯄꯜꯂꯝꯃꯒ ꯀꯣꯟꯅꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯝꯕꯥꯜꯅ, ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯨꯖꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯇꯝꯕ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯦꯞꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯈꯨꯠꯅ ꯊꯋꯥꯏ ꯇꯥꯅ ꯁꯦꯝꯖꯈꯤꯕ ꯅꯥꯆꯣꯝ ꯑꯗꯨꯗꯤ ꯇꯝꯕ ꯃꯍꯥꯛꯇ ꯈꯨꯗꯣꯟꯖꯈ꯭ꯔꯦ, ꯊꯋꯥꯏ ꯍꯛꯆꯥꯡ ꯆꯪꯅ ꯁꯦꯝꯖꯈꯤꯕꯗꯣ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ, ꯐꯔꯦ ꯑꯗꯨꯗꯤ ꯇꯝꯕ ꯄꯥꯈꯪ ꯀꯅꯥꯅ ꯉꯁꯤꯗꯤ ꯅꯪꯕꯨ ꯀꯟꯕꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯕꯣꯌꯥꯏ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯗꯧꯔꯤꯕ ꯍꯥ? ꯅꯪꯕꯨ ꯀꯅꯥꯅ ꯀꯟꯕꯤꯒꯗꯧꯔꯤꯒꯦ? ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜꯒꯤ ꯃꯈꯨꯗꯥꯡ ꯑꯗꯣ ꯐꯠ ꯄꯥꯏꯔꯒ
ꯊꯪꯅꯕ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ, "ꯀꯩꯅꯣ ꯇꯥꯕꯣꯌꯥꯏ, ꯊꯥꯗꯣꯛꯑꯣꯁꯦ, ꯀꯅꯥ ꯂꯩꯕꯒꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯂꯥꯎꯅꯤꯡꯕ ꯂꯥꯎ, ꯈꯣꯡꯅꯤꯡꯕ ꯈꯣꯡꯉꯨ, ꯎꯃꯪ ꯋꯥꯃꯪ ꯑꯁꯤꯗ ꯀꯅꯥꯅ ꯅꯪꯕꯨ ꯀꯟꯕꯤꯒꯗꯧꯔꯤꯕ?" ꯑꯁꯤ ꯍꯥꯏꯔꯒ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯊꯝꯕꯥꯜ ꯇꯝꯅ ꯕꯣꯌꯥꯏ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯃꯤꯠ ꯑꯗꯣ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯅ ꯆꯦꯖꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯌꯥꯏ ꯊꯝꯕꯥꯜ ꯃꯅꯥꯛ ꯌꯧꯉꯝꯗ ꯇꯨꯡꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯔꯛꯏ꯫ ꯁꯥꯐꯨ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯕꯣꯌꯥꯏ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯒ ꯇꯥꯔꯝꯃꯤ꯫ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ, ꯌꯦꯡꯕꯗ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕ ꯆꯦꯡꯂꯧꯅ ꯆꯤꯡꯂꯦꯝꯕ ꯅꯨꯄꯥ ꯑꯗꯨꯅ "ꯅꯨꯖꯥꯅꯤ ꯇꯨꯁꯣꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯗ ꯑꯀꯟꯕ ꯁꯛꯄꯗꯤ ꯇꯝꯕ ꯃꯥꯟꯖꯗꯦ"꯫ ꯕꯣꯌꯥꯏ ꯁꯥꯎꯔꯞꯅ, "ꯅꯪ ꯀꯅꯥꯅꯣ ꯍꯥ? ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ, ꯃꯍꯥꯛ ꯑꯩꯒꯤ ꯇꯥꯂꯣꯏꯅꯤ"꯫ ꯊꯝꯕꯥꯜꯅ, "ꯅꯠꯇꯦ, ꯑꯩ ꯃꯥꯒꯤ ꯇꯥꯂꯣꯏ ꯅꯠꯇꯦ, ꯃꯥꯅ ꯑꯩꯕꯨ ꯅꯝꯐꯥ ꯐꯥꯗꯨꯅ ꯄꯨꯕꯤꯔꯛꯄꯅꯤ"꯫ ꯕꯣꯌꯥꯏꯅ, "ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯅꯨꯄꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯦ"꯫ ꯊꯝꯕꯥꯜꯅ, "ꯑꯩ ꯃꯥꯒꯤ ꯇꯥꯂꯣꯏ ꯅꯠꯇꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯋꯥꯍꯩꯁꯦ ꯊꯥꯖꯕꯤꯌꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯨꯡꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯣꯌꯥꯏꯅ, "ꯑꯁ, ꯑꯣꯏꯅꯔꯤꯅꯤꯅꯦ, ꯅꯪꯁꯨꯕ, ꯃꯤꯃꯥꯡꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯔꯤꯌꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯨꯄꯥ ꯑꯗꯨꯅ ꯕꯣꯌꯥꯏꯒꯤ ꯃꯈꯨꯠ ꯑꯗꯣ ꯈꯪꯐꯥ ꯐꯥꯔꯒ ꯂꯥꯛꯇꯅ ꯏꯜꯂꯤ꯫ ꯕꯣꯌꯥꯏꯅ, "ꯀꯩꯅꯣ ꯇꯝꯕ, ꯑꯩꯒꯤ ꯅꯨꯄꯤ ꯂꯧꯖꯒꯦ ꯇꯧꯕꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯀꯔꯝꯅ ꯑꯣꯏꯔꯤꯕ? ꯑꯁꯨꯛ ꯏꯪꯅ ꯂꯦꯝꯖꯕꯤ ꯆꯤꯡꯂꯧꯍꯦꯟꯕꯤ ꯑꯁꯤꯒ ꯀ꯭ꯋꯥꯛꯀꯤ ꯆꯥꯗꯥ ꯅꯧꯗꯥ ꯃꯥꯟꯕ ꯅꯪꯒ ꯀꯔꯝꯅ"꯫ ꯕꯣꯌꯥꯏꯅ, "ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯕ꯭ꯔꯥ ꯈꯜꯂꯤ ꯇꯝꯕ? ꯑꯁꯤꯕꯨ ꯅꯪꯒꯤ ꯇꯥꯂꯣꯏ, ꯅꯁꯥꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯀ꯭ꯋꯥꯛꯅ ꯍꯦꯟꯅ ꯉꯧꯔꯦ, ꯑꯗꯨꯒ ꯂꯝꯆꯠꯅ ꯍꯤꯡꯆꯥꯕ ꯑꯃꯒꯨꯝ, ꯑꯗꯨꯒ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ ꯂꯩꯔꯥꯡ ꯑꯁꯤꯅ ꯅꯪꯒꯤ ꯇꯥꯂꯣꯏꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯁꯥꯏ꯫ ꯅꯪ ꯍꯟꯈ꯭ꯔꯣ, ꯆꯠꯂꯣ ꯇꯝꯕ"꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯤꯁꯅꯥꯗ ꯐꯥꯎꯔꯛꯂꯤꯕ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤꯅ ꯅꯪꯕꯨ ꯃꯥꯒꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯇꯥꯛꯂꯤ, ꯍꯜꯍꯧꯔꯣ ꯅꯪ ꯑꯗꯨꯅ꯫ ꯀ꯭ꯋꯥꯛꯀ ꯁꯥꯏꯔꯣꯡꯒ ꯑꯣꯏꯔꯦ ꯅꯕꯥꯅꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ꯫ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯊꯥꯖꯗꯦ, ꯀ꯭ꯋꯥꯛꯅ ꯍꯦꯟꯅ ꯉꯧꯕ ꯅꯪꯒꯤ ꯀꯨꯆꯨ, ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯂꯣꯏꯅꯤ ꯀꯥꯏꯅ꯫ ꯌꯥꯔꯦ, ꯋꯥꯍꯩ ꯑꯗꯨꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ꯫ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯃꯒ ꯂꯣꯏꯅꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯕꯣꯌꯥꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯌꯥꯏ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯋꯥꯍꯩ ꯍꯥꯏꯔꯝꯕꯗꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯝꯕ ꯊꯥꯡꯁꯥꯡ ꯑꯗꯣ ꯁꯠꯇꯣꯛꯇꯨꯅ ꯇꯝꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯅꯪ ꯍꯜꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯨꯔꯦꯜꯒ ꯍꯛꯆꯥꯡꯒ ꯇꯣꯉꯥꯟ ꯇꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯡꯁꯥꯡ ꯑꯗꯣ ꯕꯣꯌꯥꯏꯒꯤ ꯉꯛꯁꯝ ꯃꯄꯥꯗ ꯊꯝꯂꯝꯃꯤ꯫ ꯊꯧꯅꯥ ꯐꯅ ꯂꯩꯅ ꯃꯨꯛꯂꯕꯁꯨ ꯊꯋꯥꯏ ꯃꯥꯡꯕꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄꯗꯒꯤ ꯊꯥꯡꯁꯥꯡ ꯑꯗꯣ ꯃꯈꯨꯠꯅ ꯊꯩꯗꯣꯛꯑꯒ ꯍꯟꯅ ꯌꯦꯡꯉꯝꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯅꯣꯡꯁꯥ ꯄꯥꯡꯗꯕ ꯑꯁꯤꯅꯁꯨ ꯅꯥꯄꯜ ꯇꯧꯖꯕ ꯁꯥꯖꯩ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯣ ꯌꯦꯞꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯊꯝꯕꯥꯜꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯝꯕꯥꯜꯒꯤ ꯏꯪꯅ ꯆꯝꯖꯕꯤ ꯀꯣꯏꯗꯥꯅꯕꯤ ꯃꯥꯏꯊꯣꯡ, ꯑꯗꯨꯒ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯤꯕ ꯀꯣꯏꯀꯛꯅꯕꯤ ꯁꯝꯂꯥꯡ ꯑꯗꯨꯕꯨ ꯃꯒꯨꯟ ꯍꯥꯞꯂꯒꯦ ꯈꯜꯂꯤꯕ ꯇꯔꯨꯕꯤ ꯁꯖꯤ ꯃꯤꯇꯥꯒꯨꯝꯂꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯜꯂꯤꯕ ꯇꯟꯗꯟꯒꯤ ꯃꯇꯧꯒꯨꯝ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔ ꯃꯤꯠꯌꯦꯡ, ꯈꯨꯁꯦꯝꯒꯤ ꯂꯩꯇꯦꯡ ꯌꯥꯎꯗ꯭ꯔꯕꯤ ꯇꯉꯥꯡꯂꯕꯤ ꯆꯤꯟꯕꯥꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯔꯥꯁꯤ ꯍꯥꯞꯂꯤꯕꯤ ꯁꯝꯕ꯭ꯔꯨ, ꯇꯨꯡꯗ ꯃꯥꯂꯪꯒꯤ ꯇꯥꯟꯊꯥꯂꯛꯇ ꯍꯥꯏꯍꯨꯝꯗꯨꯅ ꯅꯨꯖꯥꯒꯤ ꯅꯤꯡꯒꯣꯡꯗ ꯌꯩꯔꯤꯕꯤ ꯆꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡ, ꯀꯔꯝꯕ ꯇꯝꯕ ꯄꯥꯈꯪꯅ ꯉꯥꯎꯔꯣꯏꯗꯕꯒꯦ? ꯉꯥꯏꯍꯥꯛ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯃꯃꯤꯠ ꯀꯨꯞꯅꯤ ꯀꯥꯎꯕ ꯃꯈꯩ ꯃꯤꯠꯐꯝ ꯍꯣꯡꯉꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯆꯤꯛꯄ ꯇꯟꯖꯥ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯗꯨꯅ ꯈꯪꯈꯣꯡ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯅꯨꯖꯥ ꯄꯥꯈꯪ ꯑꯅꯤꯗꯣ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯃꯥꯏꯗ ꯌꯦꯡꯊꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠꯆꯥꯅꯕ ꯉꯝꯅꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ, "ꯇꯝꯕ ꯑꯗꯨ ꯀꯅꯥꯅꯣ? ꯀꯩꯒꯤꯅꯣ ꯇꯝꯕ ꯑꯗꯨꯅ ꯅꯪꯕꯨ ꯎꯃꯪ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯗꯤ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯝꯕꯥꯜꯗ ꯍꯪꯂꯛꯄꯅꯤ꯫ ꯊꯝꯕꯥꯜꯅ ꯋꯥꯔꯤ ꯄꯨꯝꯕ ꯆꯤꯊꯗꯅ ꯅꯨꯄꯥ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ, "ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕꯗꯤ"꯫ ꯊꯝꯕꯥꯜꯅ, "ꯑꯩꯒꯤ ꯂꯦꯡꯗꯕ ꯍꯥꯏꯕꯗꯣ ꯂꯩꯈ꯭ꯔꯦ, ꯃꯗꯨꯅ ꯑꯩ ꯃꯥꯒꯤꯗ ꯅꯠꯇꯦ, ꯇꯝꯕ ꯀꯅꯥꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏ"꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯇꯝꯕ ꯑꯗꯨꯗꯤ ꯀꯅꯥ"꯫ ꯊꯝꯕꯥꯜꯅ,
Tamba mahak ado chenglau saktamsu khanghaude kanano haiba aidi. Nupa aduna adudi matau karamna nangi lengdaba oiriba masak phauba khangdana. Thambalna mahak ado aikhoigi khungi kumja khudingi pangthokpa nuja nachomda aina nachom sinakiba tamba pakhangni. Aduna magi chenglau saktam adudi ai yengba phangaude. Yengba yade kumai adugi oina. Nupa aduna kumai amakhakta nong makhak thengnakiba tamba pakhang adubu karamna nangi lengdabani hairibano nujana hakna. Thambalna nong makhak thengnakiba tamba pakhang oirabasu mikup amakhaki oirabasu ikhutna thawaina tana semjakiba leichal suraba nachom adugi mapudi mahakni. Aduna mafam chare khanna isana yana sakhangdaba tamba pakhang mahakta leirang nachom ado sinajakibani. Aduna mahakti aigi lengdaba haibado oikrabani numit adudagi. Tamba pakhang mahakpune aina ngasi phawba ngairiba. Lakani mahak inakta thajari mahakpu. Thambalgi wahai adu tabada tamba nupa ado maithong momon haiphet noi. Aduga phare lakpu oijero. Adu nuja nangi sangai sibu. Thambalna asidagi khara chatlaga leire. Mafam asidagi lapadi laptre. Nupa aduna adudi chatlasi lao. Ai nangbu nangi sangai yaudri phawba inabige kiganu nuja oibi. Asi hairaga Thambal nupa aduga punna Thambalgi sangai tamna lakminarami. Lakbagi lambida Thambalna umang asida matau karamna leiramliba nahakti. Nupa aduna aigi thaudang amagidamakta tangai phadana ai umang asida yarektuna leirakpani. Thambalna sana thaknabadi karamna nangdi. Nupa aduna umang asida paliba hairase asinatana chaningai leite aigi oina. Wahai adu tabada Thambal haiphet nungaitaba phawrami. Aduna magi sangaida chaklena masemjage sabiyu haijarami. Nupa adusu wafam ado yarami. Asumna wari tawna nupa aduga loinana Thambal magi sangai yawraklami. Hek yawbaga nupa adugi phida tharamlaga chaksangda changduna sak ising hotnarami. Nupa ado Thambal hek imung changkhibaga machinda nuja nangi thamoise sengle hainariba lai jakaubi mahaknabu ikaiganiko. Nangi pukjel asibu uraga pakle hairiba ipak mahaksu kalakcharamgani. Adubu pakhang pangal thokpa ngamdre. Phingang adubu phangdriba makhaidi nujana phamda pakhang oiba aihaki asengba saklon ase lotuna thamkige. Masigidamakta nuja oibi nahakna pakhang oiba iphamda warau purau thambinuko. Matam mana charaba matamda nujana phamda ai takini. Sak loijare lukhanaba tawbiro khutcha hamdokpiruro. Saksangdagi thoraklaga nupa aduna phamliba ka adugi thongjindagi hairakpani. Nupa ado wakhal lamada taurubana khangboi lakpoi hoi haibagi matawgum makok ado hairamlaga yenakhada leiriba ising chapu aduda makhut ado hamlami. Aduga chaluk sem saduna leiriba aduda phamduna chaklenado chaba haurami. Thambal nupa adugi awat apa yengduna hapirami. Asumna chak toklaga makhut masa hamdoklaba matungda nupa aduna phare nuja oibi adudi ai amuk hankragi ngasigidi adubu ai nangi nanakta amuk lakhini. Wahai adu tabada Thambal kaino haina wahang amadi hangje adubu wahai amatadi kangthokte. Nupa ado Thambalgi sangai adudagi thoki hek tawbaga leichil nongphai thangladuna themba yadama tawgum nong chutharaklami. Nong chuchuri nong ase khara lepaga chatpiyu. Nupa ado chatke tawbada Thambalna hairakpani. Nupa adusu chatke tawrambadagi khongthang ado thangba khanglep leplami. Leplaroi haibagi matawgum chutharakliba nongjuni aduna matamna asum thengjilakpaga tamba nupa ado Thambalgi sangaida ahing lekpa tarami. Thambal nupa aduna pothanaba ka adugi phamung ado loisilami. Magi haitha potha punaba ina phi ado phattarai. Thambal phi ado laukhatpaga leimaida phingang ama amuk tarai. Thambalna karibu oiriba asi haiduna phingang ado paikhalai. Aduga sidi aigi nateda phingang adu achamba phingang oide mugagi senglaba igi machuga pangkhak oiraba phingang ni.
ꯊꯝꯕꯥꯜ ꯑꯗꯨ ꯐꯤꯉꯥꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯤꯔꯤꯕ ꯀꯤꯁꯤ ꯑꯗꯣ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯀꯤꯁꯤ ꯑꯗꯣ ꯂꯧꯊꯣꯛꯄꯒ ꯃꯆꯤ ꯂꯦꯡꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯆꯣꯝ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ? ꯈꯪꯍꯧꯗ ꯃꯆꯤꯟꯗꯒꯤ ꯊꯝꯕꯥꯜꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯝꯕꯥꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯎꯆꯨꯛ ꯌꯨꯡꯕꯒꯨꯝꯅ ꯃꯆꯤ ꯂꯦꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯡꯊꯔꯛꯄꯗ ꯊꯝꯕꯥꯜꯅ ꯄꯥꯏꯔꯤꯕ ꯐꯤꯉꯥꯡ ꯑꯗꯣ ꯎꯔꯨꯕꯗ ꯅꯨꯄꯥ ꯑꯗꯣ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯠ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯐꯤꯉꯥꯡ ꯑꯗꯣ ꯊꯝꯕꯥꯜꯗꯒꯤ ꯁꯠ ꯂꯧꯔꯒ, "ꯐꯤꯉꯥꯡ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯨꯖꯥ ꯅꯪꯒꯤ ꯅꯐꯝꯗ? ꯃꯇꯧ ꯀꯔꯝꯅ ꯐꯪꯈꯤꯕꯅꯣ?" ꯊꯝꯕꯥꯜ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯋꯥ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯔꯒ, ꯑꯩꯁꯨ ꯋꯥꯈꯜ ꯑꯣꯏꯗꯦ ꯀꯔꯝꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕ꯫ ꯑꯩꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯅꯕ ꯏꯅꯐꯤ ꯑꯁꯤꯗ ꯌꯥꯎꯔꯝꯕꯅꯤ꯫ ꯀꯅꯥꯅ ꯀꯝꯗꯧꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯉꯁꯤꯈꯛ ꯊꯦꯡꯅꯕꯅꯤ." ꯅꯨꯄꯥ ꯑꯗꯨ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯐꯤꯉꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ, "ꯅꯥꯆꯣꯝ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ? ꯐꯤꯉꯥꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ?" ꯅꯨꯄꯥ ꯑꯗꯨꯅ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ, "ꯅꯥꯆꯣꯝ ꯑꯁꯦ ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯁꯛꯇꯝ ꯆꯦꯟꯕꯤ ꯂꯩꯔꯥꯡ ꯅꯍꯥꯛꯅ ꯇꯝꯖꯈꯤꯕ ꯈꯨꯗꯣꯜ ꯅꯥꯆꯣꯝꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯅꯍꯥꯛ ꯌꯩꯔꯦꯟ ꯁꯅꯥ?" ꯃꯃꯤꯠ ꯑꯗꯣ ꯂꯥꯎꯔꯞ ꯇꯧꯔꯒ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯃꯥꯅꯤ, ꯑꯩ ꯌꯩꯔꯦꯟ ꯁꯅꯥꯅꯤ꯫ ꯇꯝꯅꯥ ꯀꯧꯕ ꯈꯨꯟ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯒꯤ ꯃꯄꯥꯔꯤ ꯅꯤꯡꯊꯧ ꯃꯤꯡꯊꯣꯜ ꯐꯪꯂꯕ ꯌꯩꯔꯦꯟ ꯁꯅꯥ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛꯅꯤ꯫ ꯊꯝꯕꯥꯜꯅ, "ꯏꯅꯤꯡꯊꯧ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯄꯥꯈꯪ ꯅꯍꯥꯛꯅ ꯏꯐꯝꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯋꯥꯍꯟꯕꯤꯕꯅꯣ? ꯌꯩꯔꯦꯟ ꯁꯅꯥꯅ ꯅꯨꯖꯥ ꯋꯥꯔꯧ ꯄꯨꯔꯧ ꯊꯝꯂꯤꯕꯗꯣ ꯃꯔꯝ ꯆꯥꯏ, ꯑꯗꯨꯕꯨ ꯅꯨꯖꯥ ꯅꯪꯕꯨ ꯎꯖꯅꯤꯡ ꯀꯨꯝꯖꯥ ꯃꯥꯕꯨ ꯂꯣꯏꯕ ꯉꯥꯏꯕ ꯈꯨꯁꯥ ꯊꯦꯛꯇꯨꯅ ꯉꯥꯏꯖꯔꯛꯈꯤꯕꯅꯤ꯫ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯈꯤꯗꯕ ꯅꯠꯇꯦ꯫ ꯅꯥꯆꯣꯝ ꯑꯁꯦ ꯄꯨꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯒꯦ ꯈꯟꯅ ꯀꯨꯝꯁꯤꯒꯤ ꯀꯨꯝꯃꯩ ꯑꯗꯨꯒꯤ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯑꯩ ꯂꯥꯛꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯑꯩꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯄꯒꯤ ꯃꯤꯀꯨꯞꯅꯤ꯫ ꯂꯥꯟꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯥꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ꯫ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯀꯨꯝꯖꯥ ꯀꯌꯥ ꯆꯪꯅ ꯁꯦꯝꯖꯔꯛꯄ ꯂꯥꯂꯣꯡ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯤꯡꯆꯠꯄꯨ ꯃꯨꯟꯗꯨꯅ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯂꯝꯂꯦꯟ ꯑꯁꯤꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯈꯥꯛꯄꯗ ꯐꯤꯉꯥꯡ ꯑꯗꯣ ꯁꯤꯟꯅꯗꯨꯅ ꯏꯈꯣꯡꯗ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕ ꯇꯨꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯅ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏ ꯂꯩꯐꯥ ꯑꯃꯗꯤ ꯆꯨꯡꯕꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯩꯐꯥꯅ, "ꯑꯉꯝꯕꯒꯤ ꯅꯤꯡꯕꯕꯨ ꯀꯔꯤꯒꯤ ꯊꯨꯡꯂꯣꯏꯗꯧꯔꯤꯕꯅꯣ? ꯏꯈꯨꯠꯇ ꯂꯩꯔꯕ ꯄꯣꯠꯁꯛꯅꯤ, ꯑꯉꯝꯕ ꯀꯩꯁꯨ ꯃꯤꯄꯥꯏꯕꯤꯒꯅꯨ." ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯅ, "ꯋꯥꯐꯝ ꯑꯁꯦ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕ ꯌꯥꯗꯦ꯫ ꯍꯦꯛ ꯁꯨꯈꯤꯕꯗ ꯑꯉꯥꯡ ꯑꯣꯟꯒꯅꯤ꯫ ꯃꯁꯤ ꯈꯪꯅ ꯅꯊꯧ ꯄꯥꯡꯊꯣꯛꯎ." ꯆꯨꯡꯕꯅ, "ꯃꯄꯥꯡꯒꯜ ꯑꯁꯨꯛ ꯁꯣꯟꯖꯤꯜꯂꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯀꯩꯗꯧꯕ ꯉꯝꯒꯗꯧꯔꯤꯒꯦ? ꯑꯗꯨꯛ ꯍꯛꯅꯁꯨ ꯋꯥꯈꯜ ꯋꯥꯁꯤꯟꯕꯤꯔꯨꯅꯨꯗ ꯑꯉꯝꯕ." ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯅ, "ꯑꯣꯟꯊꯣꯛꯄꯅꯤꯗ ꯆꯨꯡꯕ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯆꯨꯡꯗ ꯆꯨꯡꯏ꯫ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ ꯈꯜꯂꯤꯕ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯒꯤ ꯃꯊꯧꯅꯥ ꯃꯔꯤꯟꯖꯦꯜ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯕ ꯑꯩꯅꯤ꯫ ꯅꯣꯡꯁꯥꯕꯨ ꯆꯍꯤ ꯂꯤꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯅꯣꯡꯁꯥ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯍꯥꯏꯅꯗꯕꯅꯤ." ꯆꯨꯡꯕꯅ, "ꯍꯦꯟꯖꯤꯟꯅ ꯈꯟꯐꯝ ꯊꯣꯛꯇꯦꯗ ꯑꯉꯝꯕ, ꯀꯩꯁꯨ ꯉꯝꯂꯣꯏ꯫ ꯄꯥꯡꯒꯜ ꯂꯣꯏꯔꯛꯂꯕ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯅꯤ." ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯅ, "ꯅꯤꯡꯊꯧ ꯃꯄꯥꯅ ꯄꯥꯡꯒꯜ ꯂꯣꯏꯔꯛꯂꯕꯁꯨ ꯅꯤꯡꯊꯧ ꯌꯩꯔꯦꯟ ꯁꯅꯥꯗꯤ ꯀꯔꯤꯁꯨ ꯄꯥꯡꯈꯜ ꯁꯤꯊꯗ꯭ꯔꯤ." ꯂꯩꯐꯥꯅ, "ꯅꯋꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕ ꯉꯝꯒꯗꯣꯏꯅꯣ?" ꯆꯨꯡꯕꯅ, "ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯅ ꯀꯩꯕꯨ ꯉꯝꯒꯅꯤ?" ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯅ, "ꯅꯕꯥꯅꯤꯕꯨ ꯌꯣꯛꯇꯨꯅ ꯊꯥꯛꯇꯨꯅ ꯊꯝꯕ ꯑꯩꯁꯦ ꯄꯪꯗꯤ ꯄꯪꯂꯕꯖꯥꯠꯅꯤ꯫ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯁꯔꯨꯛ 100ꯒꯤ ꯃꯊꯛꯇꯅꯤ ꯅꯤꯡꯊꯧ ꯌꯩꯔꯦꯟ ꯁꯅꯥꯗ ꯌꯥꯎꯔꯤꯕꯁꯤ ꯃꯤꯊꯤꯕꯣꯡ ꯁꯥ꯫ ꯌꯥꯔꯦ, ꯋꯥꯐꯝꯁꯤꯡꯁꯦ ꯇꯣꯛꯈꯣ꯫ ꯐꯤꯉꯥꯡ ꯑꯗꯣ ꯀꯗꯥꯏꯗ ꯊꯝꯃꯤ ꯑꯗꯨ ꯍꯥꯏꯌꯨ." ꯆꯨꯡꯕꯅ, "ꯑꯉꯝꯕꯒꯤ ꯁꯒꯣꯜꯗ ꯌꯥꯎꯕ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯊꯅꯝꯕꯅꯤ." ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯅ, "ꯐꯔꯦ, ꯑꯗꯨꯗꯤ ꯄꯣꯠꯁꯛ ꯑꯗꯣ ꯅꯤꯡꯊꯧ ꯈꯥꯛꯄꯗ ꯍꯧꯖꯤꯛꯃꯛ ꯁꯤꯟꯅꯔꯨꯒꯗꯕꯅꯤ." ꯂꯩꯐꯥ ꯑꯃꯗꯤ ꯆꯨꯡꯕꯅ, "ꯐꯒꯅꯤ ꯑꯉꯝꯕ." ꯃꯈꯣꯏꯒꯤ ꯂꯥꯂꯣꯡ ꯑꯗꯨꯕꯨ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯅꯤꯡꯊꯧ ꯌꯩꯔꯦꯟ ꯁꯅꯥ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ "ꯃꯤꯅꯥꯏ ꯃꯆꯥ, ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯤꯡꯆꯠ ꯃꯨꯟꯕ ꯃꯆꯥ ꯌꯩꯔꯦꯟ ꯁꯅꯥ ꯑꯩ ꯂꯩꯔꯤꯉꯩꯗꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯅꯨ." ꯑꯁꯤ ꯍꯥꯏꯔꯒ ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯅ ꯍꯥꯟꯅ ꯄꯥꯏꯗ꯭ꯔꯤꯉꯩ ꯐꯤꯉꯥꯡ ꯑꯗꯨ ꯌꯥꯎꯔꯤꯕ ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯒꯤ ꯁꯒꯣꯜ ꯑꯗꯣ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯌꯥꯔꯣꯛ ꯀꯥꯆꯤ ꯂꯥꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯣ ꯈꯪꯈꯣꯡ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯀꯦꯡꯕ ꯍꯥꯏꯐꯦꯠ ꯌꯦꯡꯊꯔꯛꯂꯝꯃꯤ꯫
ꯅꯤꯡꯊꯧꯔꯦꯟ ꯁꯅꯥꯅ ꯌꯥꯔꯧꯀꯆꯤ ꯂꯥꯛꯇꯨꯅ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯁꯒꯣꯜ ꯑꯗꯣ ꯂꯥꯛꯁꯤꯟꯗꯨꯅ ꯊꯧꯅꯕ ꯁꯦꯝ ꯁꯥꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯅ ꯂꯩꯐꯥ ꯆꯨꯡꯕ ꯆꯠꯂꯨ, ꯌꯦꯔꯦꯟ ꯁꯅꯥꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯒꯗꯧꯔꯦ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯦ, ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂꯨ꯫ ꯂꯩꯐꯥ ꯑꯃꯗꯤ ꯆꯨꯡꯕ ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯒ ꯂꯣꯏꯅꯅ ꯈꯣꯡꯊꯥꯡ ꯊꯨꯅ ꯆꯦꯟꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯔꯦꯟ ꯁꯅꯥꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯣ ꯂꯥꯟꯗꯨꯅ ꯊꯧꯈꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯅ ꯏꯌꯥ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯩꯗ, ꯆꯠꯂꯨ ꯇꯥꯅꯧ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯤꯉꯥꯡ ꯑꯁꯦ ꯏꯈꯨꯠꯇ ꯌꯧꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯈꯠꯇꯨꯅ ꯅꯤꯡꯊꯧꯔꯦꯟ ꯁꯅꯥꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯟ ꯁꯅꯥꯅ ꯑꯉꯝꯕꯤ ꯃꯑꯣꯡꯗ ꯁꯒꯣꯜ ꯑꯗꯣ ꯊꯧꯔꯛꯂꯝꯃꯤ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, ꯐꯤꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ, ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯊꯅꯝꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯂꯥꯞꯅ ꯂꯧꯕꯨꯛꯇ ꯂꯧ ꯂꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯊꯤꯡꯊꯕ ꯇꯧꯗ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯅꯤꯡꯊꯧꯔꯦꯟ ꯁꯅꯥ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯕ ꯁꯖꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯊꯅꯝꯂꯒ ꯂꯧꯕꯨꯛ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯅꯤꯡꯊꯧꯔꯦꯟ ꯁꯅꯥ ꯂꯧ ꯂꯤꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯧꯔꯤ ꯊꯛꯇ ꯊꯝꯂꯤꯕ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯅꯕ ꯏꯟꯅꯐꯤ ꯑꯗꯨꯗ ꯐꯤꯉꯥꯡ ꯑꯗꯣ ꯅꯨꯖꯥ ꯑꯃꯒꯤ ꯈꯨꯗꯣꯜ ꯑꯣꯏꯖꯕ ꯅꯥꯆꯣꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯑꯩꯍꯥꯛ ꯎꯃꯪ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯆꯤꯊꯗꯅ ꯅꯤꯡꯊꯧꯔꯦꯟ ꯁꯅꯥꯅ ꯊꯝꯕꯥꯜꯗ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯑꯗꯨꯕꯨ ꯐꯤꯉꯥꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯁꯤꯗꯤ ꯂꯩꯃꯜ ꯆꯜꯂꯕ ꯂꯩꯔꯥꯡ ꯑꯃꯈꯛꯅꯤ, ꯀꯔꯝꯅ ꯃꯁꯤꯅ ꯏꯅꯤꯡꯊꯧꯒꯤ ꯃꯤꯡꯆꯠ ꯃꯨꯟꯒꯗꯧꯔꯤꯕ? ꯅꯤꯡꯊꯧꯔꯦꯟ ꯁꯅꯥ ꯏꯉꯛꯉꯛꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ? ꯂꯩꯔꯥꯡꯅꯤ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯔꯒ ꯐꯤꯉꯥꯡ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯂꯩꯔꯥꯡ ꯑꯃꯈꯛꯅꯤ ꯐꯤꯉꯥꯡ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ꯫ ꯅꯤꯡꯊꯧꯔꯦꯟ ꯁꯅꯥꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯥꯡ ꯑꯁꯤꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯃꯨꯟꯕ ꯉꯝꯒꯗꯧꯔꯤꯕ? ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯅ ꯂꯥꯂꯣꯡ ꯑꯁꯦ ꯀꯔꯤꯒꯤ ꯌꯥꯠꯂꯤꯕ? ꯃꯔꯝ ꯀꯔꯤꯒꯤ ꯅꯤꯡꯊꯧ ꯈꯥꯛꯄꯗ ꯂꯩꯃꯟ ꯆꯜꯂꯕ ꯂꯩꯔꯥꯡ ꯑꯁꯦ ꯄꯤꯒꯦ ꯈꯜꯂꯤꯕ? ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤ ꯑꯣꯏꯒꯅꯤ? ꯃꯁꯤꯒꯤ ꯂꯩꯔꯥꯡꯁꯤꯒꯤꯔꯥ ꯑꯩꯅ ꯊꯧꯕꯣꯡ ꯀꯌꯥ ꯏꯁꯥꯒꯤ ꯀꯣꯅꯨꯡꯗ ꯆꯠꯇ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯈꯤꯕ? ꯊꯝꯕꯥꯜꯅ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯏꯅꯤꯡꯊꯧꯗꯒꯤ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯂꯔꯣꯏ꯫ ꯑꯍꯤꯡ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ, ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯄꯥꯈꯪ ꯑꯣꯏꯕ ꯅꯍꯥꯛꯁꯨ꯫ ꯊꯝꯕꯥꯜ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯇꯧꯏ꯫ ꯅꯤꯡꯊꯧꯔꯦꯟ ꯁꯅꯥꯅ ꯊꯝꯕꯥꯜꯒꯤ ꯃꯈꯨꯗꯥꯡ ꯑꯗꯣ ꯄꯥꯏꯔꯒ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯅꯨꯖꯥ ꯅꯪꯒꯤ ꯅꯇꯧꯕꯨ ꯏꯃꯤꯠ ꯄꯦꯟꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯖꯒꯦ, ꯑꯗꯨꯒ ꯈꯥꯡꯂꯒꯦ ꯑꯍꯤꯡꯁꯦ꯫ ꯀꯨꯝꯖꯥ ꯀꯌꯥ ꯊꯥꯕꯨꯝ ꯀꯌꯥ ꯑꯃꯨꯛꯇꯗꯤ ꯏꯃꯤꯠ ꯄꯦꯟꯅ ꯑꯌꯥꯕ ꯄꯤꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯑꯗꯨꯒ ꯅꯨꯖꯥ ꯅꯍꯥꯛꯀꯤ ꯑꯄꯥꯝ ꯄꯥꯝꯗꯒꯤ ꯃꯥꯌꯣꯛꯇꯗꯤ ꯄꯥꯈꯪ ꯑꯩꯍꯥꯛꯅ ꯀꯔꯤꯁꯨ ꯂꯦꯞꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡ ꯑꯗꯣ ꯇꯞꯅ ꯊꯥꯗꯣꯔꯛꯏ꯫ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯊꯝꯕꯥꯜ ꯅꯤꯡꯊꯧꯔꯦꯟ ꯁꯅꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯃꯥꯏ ꯑꯗꯣ ꯂꯨꯛꯊꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯀꯥꯏꯔꯞ ꯇꯧꯕꯤ ꯃꯇꯧ ꯑꯗꯨꯕꯨ ꯅꯤꯡꯊꯧꯔꯦꯟ ꯁꯅꯥꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯣꯡ ꯑꯗꯨꯁꯨ ꯑꯍꯤꯡꯗꯨꯃ ꯂꯦꯞꯄ ꯀꯥꯎꯕ ꯃꯈꯩ ꯆꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯎꯅꯔꯁꯅꯨ, ꯅꯨꯡꯁꯤ ꯄꯥꯎꯈꯣꯡꯅꯔꯣ ꯍꯥꯏꯅ ꯏꯟꯁꯤꯟꯕꯒꯤ ꯃꯇꯧꯒꯨꯝ ꯆꯨꯔꯤꯕ ꯅꯣꯡꯖꯨꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯣ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯍꯨꯟꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧꯔꯦꯟ ꯁꯅꯥ ꯊꯝꯕꯥꯜꯒ ꯂꯣꯏꯅꯅ ꯃꯥꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯁꯒꯣꯜ ꯑꯗꯣ ꯊꯧꯗꯣꯛꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯐꯝꯂꯦꯟ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯂꯩꯃ ꯆꯤꯡꯒꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯅ ꯂꯩꯃ ꯅꯪꯕꯨ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯠꯇꯗꯤ ꯊꯛꯂꯣꯗ, ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯆꯤꯡꯒꯣꯏꯅꯨꯅ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯄꯥꯔꯤ ꯃꯍꯥꯛ ꯂꯥꯛꯈꯤꯁꯅꯨ, ꯃꯍꯥꯛꯅ ꯏꯃꯥꯡꯗ ꯂꯦꯞꯇꯨꯅ ꯄꯂꯦꯝ ꯀꯧꯔꯕ ꯃꯇꯝꯗ ꯑꯩ ꯏꯁꯤꯡ ꯈꯨꯖꯣꯛ ꯈꯨꯖꯣꯛ ꯊꯛꯆꯒꯦ꯫ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯄꯥꯔꯤꯒꯤ ꯈꯣꯡꯒꯨꯜ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤꯕꯔꯥ? ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯅ ꯉꯁꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯂꯩꯃ, ꯑꯩꯁꯨ ꯏꯆꯥ ꯑꯗꯣ ꯊꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕ ꯃꯥꯒꯤ ꯂꯩꯃ ꯆꯤꯡꯒꯣꯏꯅꯨꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩ ꯂꯥꯞꯇꯛꯅ ꯃꯄꯥꯔꯤꯒꯤ ꯁꯕꯥꯟꯒꯨꯝꯂꯕ ꯇꯝꯕ ꯑꯃ ꯁꯒꯣꯜ ꯊꯧꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯂꯛꯄ ꯑꯗꯣ ꯎꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯅ ꯂꯩꯃ ꯅꯄꯥꯔꯤ ꯌꯥꯏꯔꯦꯟ ꯁꯅꯥ ꯍꯜꯂꯛꯑꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯒꯣꯏꯅꯨꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯄꯥꯔꯤ ꯍꯜꯂꯛꯑꯦ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ
ꯆꯦꯟꯊꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥ ꯑꯗꯣ ꯁꯣꯟꯖꯤꯜꯂꯛꯄꯒꯤ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯒꯦ ꯇꯧꯏ꯫ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯅ ꯆꯤꯡꯒꯣꯏꯅꯨꯕꯨ ꯉꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯝꯂꯒ ꯃꯆꯥꯅꯨꯄꯥ ꯌꯥꯏꯔꯦꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯌꯥꯏꯔꯦꯟ ꯁꯅꯥꯅ ꯃꯄꯥ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕ ꯑꯃꯗꯤ ꯃꯃꯥ ꯂꯩꯃ ꯆꯤꯡꯒꯣꯏꯅꯨꯕꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯤꯡꯒꯣꯏꯅꯨꯅ "ꯄꯥꯔꯤ, ꯏꯃꯥꯒꯤ ꯄꯥꯔꯤ, ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯅ ꯀꯩꯒꯤ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ? ꯍꯥꯏꯌꯨ ꯏꯃꯥꯗ, ꯁꯦ ꯈꯨꯝꯃꯣꯕ"꯫ ꯅꯤꯡꯊꯧ ꯌꯥꯏꯔꯦꯟ ꯁꯅꯥꯅ "ꯄꯂꯦꯝ, ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯤꯡꯆꯠꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯄꯂꯦꯝ ꯑꯣꯏꯕꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯂꯩꯖꯔꯨꯕꯅꯤ"꯫ "ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯤꯡꯆꯠ ꯀꯟꯅꯕ ꯍꯥꯏꯕ? ꯀꯅꯥꯅ? ꯃꯇꯧ ꯀꯔꯝꯅ? ꯀꯔꯤꯒꯤ?" ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯅ ꯍꯪꯂꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯌꯥꯏꯔꯦꯟ ꯁꯅꯥꯅ "ꯏꯄꯥ ꯅꯤꯡꯊꯧ, ꯑꯆꯨꯝꯕꯅꯤ, ꯅꯄꯥꯔꯤ ꯑꯩꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯦ"꯫ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕ ꯁꯥꯎꯔꯞꯅ "ꯏꯌꯥ, ꯃꯇꯤꯛ ꯂꯩꯕ ꯀꯅꯥ? ꯃꯁꯛ ꯀꯣꯜꯍꯣꯏ ꯃꯤꯡꯂꯦꯟ ꯇꯥꯛꯎ, ꯑꯉꯥꯡ ꯑꯣꯜꯍꯟꯒꯦ ꯈꯪꯒꯅꯤ"꯫ ꯅꯤꯡꯊꯧ ꯌꯥꯏꯔꯦꯟ ꯁꯅꯥꯅ "ꯃꯟꯇ꯭ꯔꯤ, ꯁꯦꯅꯥꯄꯇꯤ, ꯂꯥꯟꯃꯤ ꯈꯣꯡꯕꯨꯔꯣꯏ ꯄꯨꯝꯕ ꯀꯣꯅꯨꯡꯗ ꯀꯧꯈꯠꯄꯤꯌꯨ ꯏꯄꯥ ꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕ ꯅꯤꯡꯊꯧ ꯌꯥꯏꯔꯦꯟ ꯁꯅꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯟꯇ꯭ꯔꯤ ꯄꯨꯝꯕ, ꯁꯦꯅꯥꯄꯇꯤ, ꯂꯥꯟꯃꯤ ꯈꯣꯡꯕꯨꯔꯣꯏ ꯄꯨꯟꯅ ꯌꯥꯎꯅ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯃꯔꯛ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯀꯦꯡꯕ, ꯂꯩꯐꯥ ꯑꯃꯗꯤ ꯆꯨꯡꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯌꯥꯏꯔꯦꯟ ꯁꯅꯥꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯔꯦꯟꯖꯨꯝꯗ ꯈꯪꯂꯥꯛ ꯈꯪꯖꯤꯟ ꯆꯤꯡꯊꯣꯛꯇꯨꯅ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯒꯤ ꯈꯣꯡꯌꯥꯗ ꯇꯨꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕ ꯃꯄꯥꯔꯤ ꯌꯥꯏꯔꯦꯟ ꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ "ꯀꯦꯡꯕ, ꯅꯪꯃꯛꯅ ꯑꯩꯒꯤ ꯃꯤꯡꯆꯠꯄꯨ ꯃꯥꯡꯅꯕ ꯇꯧꯔꯝꯕ? ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯕ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯅꯍꯥꯛꯃꯛꯅ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯈꯥꯛꯄꯒ ꯈꯨꯠꯁꯝꯅꯔꯝꯂꯕ? ꯅꯍꯥꯛꯄꯨ ꯑꯩꯅ ꯉꯥꯛꯄꯤꯕ ꯑꯃꯨꯛ ꯍꯟꯅ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯒ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯔꯤꯕ ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯤꯡꯊꯧ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ"꯫ ꯃꯟꯇ꯭ꯔꯤ ꯀꯦꯡꯕꯅ "ꯏꯅꯤꯡꯊꯧ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯒꯤ ꯈꯟꯊꯍꯧꯗ ꯋꯥꯈꯜ ꯑꯁꯤꯕꯨ ꯉꯥꯛꯄꯤꯌꯨ ꯑꯃꯨꯛꯇꯗꯤ"꯫ ꯂꯩꯐꯥꯅ "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ, ꯑꯉꯝꯕꯅ ꯁꯤꯟꯕꯅꯤ ꯄꯨꯝꯅꯃꯛ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ"꯫ ꯆꯨꯡꯕꯅ "ꯑꯁꯦꯡꯕ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯇꯧꯕ ꯅꯠꯆꯗꯦ, ꯑꯉꯝꯕꯒꯤ ꯌꯥꯊꯪꯅꯤ, ꯑꯃꯨꯛꯇ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ"꯫ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯅ "ꯃꯊꯃꯣꯏ ꯁꯦꯡꯗ꯭ꯔꯕ ꯍꯨ ꯆꯦꯜꯂꯕ ꯑꯍꯨꯝꯁꯦ, ꯏꯃꯥꯡꯗ ꯀꯨꯏꯅ ꯊꯝꯂꯒꯅꯨ ꯁꯦꯅꯥꯄꯇꯤ, ꯃꯈꯣꯏꯕꯨ ꯑꯉꯥꯡ ꯑꯣꯜꯍꯟꯈ꯭ꯔꯣ, ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯌꯨ꯫ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯑꯁꯤꯒꯨꯝꯕ ꯃꯄꯨ ꯍꯥꯠꯄ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ, ꯄꯨꯊꯣꯛꯈ꯭ꯔꯣ, ꯏꯃꯥꯡꯗ ꯀꯨꯏꯅ ꯊꯝꯂꯒꯅꯨ"꯫ ꯁꯦꯅꯥꯄꯇꯤ ꯆꯤꯡꯁꯣꯡꯅ "ꯐꯒꯅꯤ ꯏꯅꯤꯡꯊꯧ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯟꯇ꯭ꯔꯤ ꯀꯦꯡꯕ, ꯂꯩꯐꯥ ꯑꯃꯗꯤ ꯆꯨꯡꯕꯕꯨ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯉꯥꯡ ꯑꯣꯟꯕꯒꯤ ꯆꯩꯔꯥꯛ ꯑꯗꯣ ꯐꯪꯂꯝꯃꯤ꯫ ꯆꯩꯔꯥꯛ ꯄꯤꯅꯔꯤꯉꯩ, ꯋꯥꯀꯠꯅꯔꯤꯉꯩ ꯊꯝꯕꯥꯜ ꯌꯧꯔꯛꯂꯤꯕ ꯑꯗꯣ ꯋꯥꯈꯜ ꯇꯧꯔꯨꯗꯦ꯫ ꯍꯧꯖꯤꯛꯇ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧ ꯌꯥꯏꯔꯦꯟ ꯁꯅꯥꯗ "ꯅꯨꯖꯥ ꯑꯁꯤꯅ ꯀꯅꯥ"? ꯅꯤꯡꯊꯧ ꯌꯥꯏꯔꯦꯟ ꯁꯅꯥꯅ "ꯏꯄꯥ ꯅꯤꯡꯊꯧ, ꯃꯍꯥꯛ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤꯅꯤ, ꯅꯄꯥꯔꯤ ꯑꯩꯍꯥꯛꯅ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯂꯤꯕ, ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯤꯡꯆꯠ ꯀꯜꯂꯤꯕ ꯑꯁꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯤꯉꯥꯡ ꯑꯗꯣ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯖꯥ ꯑꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯖꯔꯒꯦ ꯈꯟꯖꯕ ꯅꯨꯖꯥ ꯑꯗꯨꯅꯤ꯫ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯅ "ꯑꯗꯨꯗꯤ ꯃꯍꯥꯛ ꯅꯥꯆꯣꯝ ꯑꯗꯨꯒꯤ ꯅꯨꯖꯥ"꯫ ꯅꯤꯡꯊꯧ ꯌꯥꯏꯔꯦꯟ ꯁꯅꯥꯅ "ꯃꯥꯅꯤ ꯏꯄꯥ ꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯅ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯥꯁꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯅꯨꯖꯥ ꯑꯁꯦ ꯏꯃꯧ ꯑꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯜꯂꯒꯅꯤ"꯫ ꯅꯤꯡꯊꯧ ꯌꯥꯏꯔꯦꯟ ꯁꯅꯥꯅ "ꯑꯗꯣ ꯋꯥꯐꯝ ꯑꯃꯠꯇ ꯏꯄꯥ ꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕꯅ "ꯍꯥꯏꯌꯨ"꯫ ꯅꯤꯡꯊꯧ ꯌꯥꯏꯔꯦꯟ ꯁꯅꯥꯅ "ꯐꯤꯉꯥꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯗꯨꯗꯤ ꯂꯩꯃꯟ ꯆꯜꯂꯕ ꯂꯩꯔꯥꯡ ꯑꯃꯈꯛꯅꯤ, ꯃꯇꯧ ꯀꯔꯝꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯤꯡꯆꯠ ꯑꯣꯏꯔꯤꯕꯅꯣ? ꯑꯗꯨꯒ ꯅꯤꯡꯊꯧ ꯈꯥꯛꯄꯒꯤ ꯃꯈꯨꯠꯇ ꯌꯧꯔꯒꯅ ꯀꯩꯒꯤ ''ꯏꯄꯥ ꯅꯤꯡꯊꯧ ꯃꯥꯏꯊꯤꯔꯦ'' ꯍꯥꯏꯔꯤꯕ? ꯋꯥꯍꯩ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤꯕꯨ ꯏꯄꯥ ꯅꯤꯡꯊꯧ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ? ꯐꯤꯉꯥꯡ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ? ꯂꯩꯃꯜ ꯆꯜꯂꯕ ꯂꯩꯔꯥꯡ ꯑꯁꯦ ꯑꯆꯝꯕ ꯂꯩꯔꯥꯡ ꯅꯠꯇꯦ ꯅꯤꯡꯊꯧ ꯏꯐꯝꯗ, ꯊꯃꯣꯏ, ꯈꯨꯜꯂꯧ ꯄꯔꯧꯊꯝꯗ ꯁꯤꯟꯅꯔꯛꯈꯤꯕ ꯅꯪꯒꯤ ꯄꯂꯦꯝꯣꯏꯕꯤꯒꯤ ꯈꯨꯗꯣꯜꯅꯤ꯫ ꯅꯤꯡꯊꯧ ꯈꯥꯛꯄ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯄꯥ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕ ꯅꯨꯖꯥ ꯅꯍꯥꯛꯀꯤ ꯄꯂꯦꯝ ꯆꯤꯡꯒꯣꯏꯅꯨꯕꯨ ꯄꯥꯝꯖꯩ, ꯑꯗꯨꯕꯨ ꯅꯄꯥ ꯅꯤꯡꯊꯧ ꯑꯩꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯍꯥꯏꯅ ꯋꯥꯁꯛ ꯅꯩꯇꯥꯔꯕꯗ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯌꯦꯛꯅꯕ ꯑꯣꯏꯈꯤ, ꯍꯟꯅ ꯌꯦꯡꯅꯈꯤꯗꯦ꯫ ꯂꯩꯃꯟ ꯆꯜꯂꯕ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯩꯕꯨꯜ ꯂꯥꯟꯖꯥꯎ ꯊꯣꯛꯅꯈꯤ꯫
ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡ ꯑꯁꯦ ꯑꯍꯥꯟꯕ ꯈꯨꯗꯣꯜꯂꯛꯄ ꯇꯝꯕ ꯄꯥꯈꯪ ꯑꯗꯨꯅ ꯅꯨꯖꯥꯃꯥꯕꯨ ꯇꯥꯂꯣꯏ ꯑꯣꯏꯕ ꯍꯥꯏꯗꯨꯅ ꯂꯥꯏꯕꯛꯅ ꯆꯥꯟꯗꯨꯅ ꯅꯪꯒꯤ ꯄꯂꯦꯝ ꯆꯤꯡꯒꯣꯏꯅꯨꯅ ꯅꯄꯥ ꯅꯤꯡꯊꯧ ꯑꯩꯕꯨ ꯈꯜꯂꯒ ꯈꯨꯗꯣꯟꯈꯤ꯫ ꯑꯗꯨꯅ ꯂꯩꯃꯟ ꯆꯜꯂꯕ ꯂꯩꯔꯥꯡ ꯑꯁꯦ ꯅꯄꯥ ꯑꯩꯒꯤꯗꯤ ꯃꯤꯡꯆꯠꯅꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯈꯥꯛꯄꯒꯤ ꯃꯈꯨꯠꯇ ꯌꯧꯈꯤꯕꯗ ꯅꯄꯥ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯤꯡꯆꯠ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯂꯩꯃꯟ ꯆꯜꯂꯕ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯊꯧ ꯈꯥꯛꯄꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯆꯝꯕ ꯂꯩꯔꯥꯡ ꯅꯠꯇꯦ ꯂꯩꯃꯟ ꯆꯜꯂꯕ ꯂꯩꯔꯥꯡ ꯑꯁꯦ꯫ ꯄꯥꯔꯤ, ꯐꯤꯉꯥꯡ ꯑꯁꯤꯅ ꯅꯪꯕꯨ ꯄꯣꯛꯂꯤꯕꯤ ꯅꯃꯥ ꯄꯂꯦꯝ ꯃꯍꯥꯛꯀꯤ ꯏꯟꯅꯐꯤꯅꯤ꯫ ꯅꯄꯥ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏꯅꯤ, ꯃꯤꯡꯆꯠꯅꯤ, ꯑꯆꯝꯕ ꯏꯟꯅꯐꯤ ꯅꯠꯇꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯁꯤꯟꯊꯥꯉꯝꯕ ꯃꯥꯒꯤ ꯂꯩꯃ ꯆꯤꯡꯒꯣꯏꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯇꯧ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯂꯗꯨꯅ ꯅꯤꯡꯊꯧꯔꯦꯜꯁꯅꯥ ꯋꯥ ꯃꯈꯥ ꯍꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯉꯥꯡ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯩꯃꯟ ꯆꯜꯂꯕ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯃꯔꯝ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜꯁꯅꯥꯁꯨ ꯊꯝꯕꯥꯜꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯝꯕꯥꯜꯅ ꯈꯨꯗꯣꯜꯈꯤꯕ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯅꯤꯡꯊꯧꯔꯦꯜꯁꯅꯥꯅ ꯆꯦꯛꯁꯤꯟꯅ ꯐꯤꯉꯥꯡ ꯑꯃꯅ ꯀꯤꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯤꯡꯆꯠ ꯑꯣꯏꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯝꯈꯤꯔꯝꯃꯤ꯫